Sing amadi tamda leidibasingna Apen-penda thadoknaraga yelhoumising hannagum leiminanaba warep louminadrabadi lan asi loiba nairaroi haina Lamlai AC MLA Kh Ibomcha ngasi Manipur Press Club da pangthokkiba Marifu Saba Hiroshima Day Tharamda Phongdokhre Indo-Japan Friendship Association Manipurna Sinduna pangthokkiba thoram aduda Retire IPS Sarangtem Manaubi alias Khwaren Thaba Indo-Japan Friendship Association ge Vice President Ningthozum Kumar Meitei na singman saruk yaki Tharamasiga mari renana Ibomcha na makhata kibada lan taunabana kanaba karisu porakloi haibasi Japan ge Hiroshima da ahanbo oina atom bomb thadakiba aduna khudam oirabani hauzik miyoibana hai singba hengalakpagi matung ina malem pumba punna munminaba yaba khulai kaya putholakli piba masuda lanjau ama thorakpada kari orakani haibasi tambangamde lesangani kungo homdoidigi manipura thorakliba lan asi hanagumna nomoi makhol tadrabasu hauzik lan loire haiba yadri lan asina maram oraga furup animak saningma mafamda chatpa yadri hanagumna nungsi chanana purakpa ngamdri relief kyamta leidiba punamak yumda changba ngamnadri center na lan asi loisinaba yamna serious oina honabagi mami aikoina uri center na honarakdiba asida aikoi punna sumna warep louminaduna mahusagi punsida hanjinaba honadrabadi furup khudimak waminaduna lairagani haikhre akoigi apen-penda punamak thadoga state sigi miyam interest na yenga akoigi singda leiba leitamda leiba akoigi punamak se Howziki India government na santi workna bagi laukhala iba thabak singda koi karawai jagada kari cooperation piraga apoina karam daita lauraga yamna thuna ingthak tathoba koi complete normalcy mayamna pabi bedo patu lakada ge haibse koi punama khandami bagi mathok tai aruga koi amomamna koi lawham thokta padai de do lawminasi